Ana layeng lamda henna khudongchanaba damak lamdam asigi Meepum Khudingmak Ayushman Bharat Health Account Abha card Paiba Mathou Tare haina Directorate of Health Services ki Director O Sanahanbi phongdorakli wafam asi Ayushman Bharat Digital Mission ABDM Manipuri senduna matau karamna Abha card semgadagi haibagi matangda Manipuri londa audio video ama launch tawbagi thauramda Director O Sanahanbi phongdokibani Directorate of Health Services के National Health Mission की Conference Hall दा पांगथोकपा थौरम अदुदा Directorate of Health Services के Director Dr. O Sanahanbi ना हाई हौजिकी मतमदा अना लायंगी लमदा हेना खुदोंगचानबगी दमक मियामना अबा कार्ड पाइबा तंगाई फदे अबा कार्ड असिना मियामदा कानबा अमदी खुदोंगचाबा कया अमा पिरे Mamangda patient amana hospital chatpada health record sing physically puraga chalamba ado awa number da record sing ase electronically save tawkrabade physically puraga chatpagi mathau tararoi mafam ama hekta da awa number adu da changlaga health record sing yengba yagadoribani masidasu natana aikhoina tana ningliba doctor adu gi matang da so awadagi namak khangba yagani lamdam asida myoi lak kuntra rom leibagi manungda myoi lak nipan rom khaktana awa register tawri Doctor, nurse, amadi patient pumna makna aba register tawba mathau tai madam aduna matau karamna aba registration tawgani haibado miyam da line khangan nabagi pandamda Manipuri londa nauna phongpani masina ABDM Manipuri digital gi khuthang da lamdam asigi miyam da ana laying gi lamda hena khudong chahalli haina so mangna maka takhe thauram aduda Ayushman Bharat Digital Mission Manipuri State Mission Director Dr. Somorjit Ningombam amade Director of Health Services ke Deputy Director Dr. Ningombam Homentrosu saruyakhe अखोई नुआयपना नादेक्तना लेना हाइबने तो हेल्थ केयर की मरमदने हेल्थ केयर सर्विस से फंगननबगी दमकता से अखोई करिगुम नारे हाइदारगे हॉस्पिटल हम चटप मतमदा और कनागुम डॉक्टर हम चटप मतमदा अखोई टिकेट लौबनी खंगे अमदि खंगे क्यू से सांग सांग नैदनको अदु हाइबा आभा नंबर सिमा लेखि तारगदि अदुदगी अखोइना पामिबा डॉक्टर अखोइना पामिबा हॉस्पिटल बस कनेक्ट तो बया हेबा अखोइना हाइबा सिगी एबीडीएम हाइबा सिगी प्लेटफॉर्म ना मदुदगी अखोई कानबसी फंगदौबनिना मसी यामना दरकार ओय